online manipur YouTube channel doing bir bam pum nong po muka na taram nok seri han badam number we ba pawam update tham jage sabung khok khono da Kuki Millitantsingna Landarakpada Khun Ngakpa ani Sokle Hwjiksu Akanba Maongda Khut Thoknari saijang da Indian Army na maira pai bising sa san phu badawna phu thakre ngasi ayuk Akanba pung ahum rom tabada ki Imphal East District yang pupi police station na konba sabung khok khono gi mitai khulsing da Kuki Millitantsingna bom amadi nongmai kapsin dona attack sa tharakpada Khun Ngakpa volunteer ani Sokle hairi Kuki Millitantsingna attack sa tharakpa gi sabung khok khono gi manak nakpada ngak senduna leiriba BSF kangbu yauna state force amadi mitai Khun Ngakpa sing gi maikai gi Khut handuna hawjik Akanba Maongda Khut Thoknari tawdok thokfam da Imphal East District ki additional SP Herojit Lusingba ahenba police ki team sing sangsilakpaga loirana masing yamlaba Khun Ngakpa mitai volunteer su sangsilaktuno Kuki Millitantsingbu takthok khinaba Akanba Maongda Khut Thoknari pamdaba thadok sing makha tana thoktana state force amadi BSF yawa team aduna Akanba section thaurang sing laukhatpaga loinana ngaksinbagi thabuk chatharbasu Kuki Millitantsing amadi narco terrorist singna Hwjiksu ngahak kanarga nongmai kapsilakpadagi security force sing amadi Khun Ngakpa singna su Khut handuna Akanba Maongda makha tana Khut Thoknari Kuki singna attack chatharakpadagi soklaba Khun Ngakpa ani adugi manungda amana khongda panbadagi sokhi atopa Khun Ngakpa amaduna khadang da panduna sokhi hairi makhoi animak aruba phibam di oidre hairi amarum da ngasi gi thodok thokpham aduda sangsin nabo hotnar ki AR gi personal maira paibi amadi khunja sing na thodok thokpham da sanghandana ba thatuna thamkhre hairi nakal amarum da saijang da Indian Army na maira paibi sing lambi thatli haiduna sa san phu badawna koitan tanarga phu thakre hairi thawong adu maira paibi sing Akanba Maongda yaning da baga loina chawna mukna ba thokre hairi top update amadana accident da mioi ama sire Imphal West District ke lamboi khungnangkhung area da ngasi pung manga makhairum tabada dayo scooter amaga Suzuki siaskar amaga thengjinabagi thodokta dayo thoduna lakpa mioi LEIKHIDRE car adu da tonglakpa mioi ahum police na fakhre police tagi phangma pawgi matung ina laibak thiba thodok adu da LEIKHIDRE mioi adu gi maming Laisram Dinesh Chandra sahi nifugataru apokpa Surendra kawi Naurenthong Laisram lairakta laibani car aduga thengjinabagi thodokta dayo scooter amadi sesista tektuna mamang chakaga maning chakaga tongan taki hairi thodok adugi matangda lampen police na case ama lakhutkibaga loinana car adu tonglakpa farba mi adudi wangkhaidagi thonawjum nites sahi kunhumdoi apokpa ibosa aduga yumnam huidrom mai lekaidagi dinoi yumnam sahi kunhumdoi apokpa khogen amasung yumnam sidan sahi kunhumdoi apokpa Ranjit kawi hairi video sing bibagi damakta mayam pum nong pu amukana thakachari anob update ki damakta online manipur YouTube channel asbunuk sibidana subscribe to video mo thank you